ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯤꯡꯒꯤ ꯃꯇꯝꯁꯨ ꯌꯧꯔꯕꯅꯤꯅ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯑꯃꯈꯛꯇ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯁꯤꯡꯁꯤ ꯉꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏꯈꯨꯔꯨ ꯑꯉꯥꯡ ꯏꯆꯦꯜ ꯏꯆꯦ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯕ ꯂꯦꯡꯕꯤꯔꯛꯇꯅ ꯉꯁꯤ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯃꯁꯨꯡ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯦ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯇꯤꯡꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯧꯔꯝꯁꯤ ꯌꯥꯎꯕꯤꯕ ꯑꯃꯁꯨꯡ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯧꯔꯝ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯁꯝꯂꯞꯄ ꯈꯤꯇꯪ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯑꯗꯩ ꯏꯄꯥ ꯏꯄꯥꯜ ꯏꯃꯥ ꯏꯗꯣꯜ ꯏꯆꯦ ꯃꯤꯅꯦꯝ ꯍꯥꯏꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯋꯥꯈꯜꯗ ꯂꯥꯟꯅ ꯈꯟꯕ ꯑꯣꯟꯅꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯜꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯗꯗꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯒꯁꯨ ꯑꯩꯈꯣꯏꯗ ꯃꯗꯨ ꯑꯩꯈꯣꯏꯅꯁꯨ ꯋꯥꯔꯧꯗꯕ ꯑꯃꯁꯨꯡ ꯁꯥꯎꯗꯕ ꯑꯩꯈꯣꯏ ꯀꯅꯥꯅ ꯀꯅꯥꯕꯨ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣই ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣই ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨ ꯃꯄꯥꯅ ꯃꯃꯥꯅ ꯃꯆꯥꯁꯤꯡꯅ ꯁꯣꯏꯔꯕ ꯃꯇꯝꯗ ꯂꯥꯜꯂꯕ ꯃꯇꯝꯗ ꯉꯥꯛꯄꯤꯕꯒꯨꯝꯅ ꯀꯟꯕꯤꯕꯒꯨꯝꯅ ꯉꯁꯤꯒꯤ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯈꯪꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯈꯟꯊꯍꯧꯗꯕꯗꯒꯤ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯦꯛ ꯍꯦꯟꯖꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯍꯥꯏꯔꯨꯕꯗꯣ ꯉꯁꯤꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯝꯗꯝ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡꯅ ꯃꯗꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯩ ꯈ꯭ꯋꯥꯏ ꯇꯔꯥꯏꯅ ꯊꯝꯅ ꯊꯝꯖꯔꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯃꯔꯣꯝꯗ ꯙꯔꯃ ꯁꯟꯇꯣꯛꯄꯅꯤ ꯃꯈꯣꯏꯁꯤ ꯆꯪꯉꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯀꯥꯏꯅꯅꯕꯅꯤ ꯃꯥꯡꯅꯅꯕꯅꯤ ꯅꯨꯡꯁꯤꯅꯗꯅꯕꯅꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯆꯦꯟꯕꯗꯣ ꯃꯗꯨ ꯆꯦꯜꯍꯟꯖꯅꯤꯡꯗꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯃꯁꯨꯡ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯏꯂꯝꯉꯩꯗꯒꯤ ꯍꯧꯅ ꯏꯄꯥꯅ ꯏꯄꯨꯅ ꯋꯥꯅ ꯉꯥꯛꯇꯅ ꯁꯦꯟꯅ ꯊꯝꯕꯤꯔꯝꯃꯕ ꯍꯣꯠꯅꯖꯔꯛꯄ ꯊꯝꯕꯤꯔꯝꯕ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯇꯧꯕꯤꯔꯝꯕ ꯈꯣꯡꯒꯨꯟꯒꯤ ꯂꯤꯛꯂꯝ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯤꯡꯁꯤ ꯃꯇꯝ ꯈꯔ ꯃꯇꯝꯒꯤ ꯅꯣꯡꯂꯩꯅ ꯈꯤꯇꯪ ꯍꯨꯝꯗꯣꯛꯎꯗꯅ ꯑꯩꯈꯣꯏꯁꯦ ꯀꯪꯉꯥꯎꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯖꯕꯅꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯒꯤ ꯃꯤꯇꯣꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡ ꯆꯠꯅꯔꯣꯟ ꯃꯤꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯃꯤꯒꯤ ꯃꯇꯧ ꯇꯝꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯒꯤ ꯄꯣꯠꯇꯣ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯕꯁꯨ ꯅꯠꯇꯦ ꯏꯁꯥꯒꯤ ꯄꯣꯠꯇꯨ ꯏꯁꯥꯒꯤ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯅ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯑꯩꯅ ꯋꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯗꯣ ꯑꯩꯒꯤ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯗꯣ ꯑꯩꯈꯣꯏ ꯇꯧꯖꯔꯣꯏ ꯑꯩꯒꯤ ꯑꯔꯩꯕꯁꯤꯅ ꯌꯥꯅꯅꯕ ꯁꯤꯟꯖꯒꯦ ꯑꯔꯩꯕ ꯈꯔꯁꯤꯅ ꯀꯣꯟꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯖꯕꯅꯤ ꯃꯤꯒꯤ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯃꯤꯈꯥ ꯄꯣꯜꯂꯒ ꯍꯤꯡꯕꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯥꯔꯝꯗꯦ ꯇꯧꯁꯨ ꯇꯧꯈꯤꯗꯦ ꯊꯣꯛꯁꯨ ꯊꯣꯛꯈꯤꯗꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯌꯦꯜꯍꯧꯉꯩ ꯆꯍꯤ ꯂꯤꯁꯤꯡ ꯂꯥꯛ ꯀꯌꯥꯗꯒꯤ ꯍꯧꯅ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯗꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯛꯇꯦ ꯃꯤꯒꯤ ꯃꯤꯄꯥꯟ ꯇꯥꯡꯉꯛꯇꯦ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯔꯒ ꯃꯔꯣꯝꯗꯣꯝ ꯂꯩꯕꯥꯛ ꯉꯥꯛꯆꯕꯅꯤ ꯀꯅꯥꯒꯤꯁꯨ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯆꯥ ꯃꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯅ ꯍꯥꯟꯅꯗꯤ ꯃꯤꯁꯤꯡ ꯌꯥꯝꯂꯝꯕ ꯅꯠꯇꯦ ꯈꯔ ꯈꯖꯤꯛ ꯈꯛꯇꯅꯤ ꯈꯨꯖꯣꯛ ꯑꯃꯈꯛꯇꯅꯤ ꯂꯩꯔꯝꯃꯤꯕ ꯃꯇꯝ ꯑꯃꯗꯗꯤ ꯍꯧꯖꯤꯛꯇꯕꯨ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯔꯣꯟ ꯆꯥꯔꯣꯟ ꯃꯌꯥꯝ ꯂꯩꯔꯛꯇꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯂꯩꯔꯤꯛ ꯂꯩꯔꯥꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯛꯄꯒꯤ ꯂꯩꯔꯤꯛ ꯂꯩꯔꯥꯛ ꯊꯜꯂꯛꯄꯒꯤ ꯍꯥꯏꯗꯤ ꯃꯤꯆꯪ ꯌꯥꯝꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯖꯔꯨꯕꯅꯤ ꯃꯁꯤ ꯑꯗꯨꯛ ꯋꯥꯅ ꯏꯄꯥ ꯏꯄꯨꯅ ꯀꯟꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒ ꯃꯃꯜ ꯅꯥꯏꯗꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯟꯕꯗꯁꯨ ꯐꯪꯉꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ
ꯄꯨꯀꯩ ꯂꯟꯒꯩ ꯃꯌꯥꯝꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯕ ꯄꯨꯀꯩ ꯂꯟꯒꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯊꯤꯔꯁꯤ ꯈꯪꯉꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯗꯨ ꯁꯤꯖꯤꯟꯅꯔꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯂꯥꯟꯅ ꯈꯟꯕꯤꯔꯤꯕꯗꯣ ꯃꯗꯨ ꯌꯥꯔꯒꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩ ꯍꯥꯏꯖꯔꯤ ꯏꯁꯥꯒꯤ ꯏꯄꯣꯠꯇꯨ ꯏꯁꯥꯒꯤ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯌꯨꯝꯗꯣ ꯑꯩ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯌꯨꯝꯗꯣ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯌꯨꯝꯗꯨꯒꯤ ꯊꯤꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯄꯤꯛꯄ꯭ꯔꯥ ꯆꯥꯎꯕ꯭ꯔꯥ ꯃꯗꯨ ꯃꯤꯒꯤꯅꯤ ꯑꯗꯨꯕꯨ ꯄꯤꯛꯑꯁꯨ ꯌꯨꯝꯅꯤ ꯆꯥꯎꯔꯁꯨ ꯌꯨꯝꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯄꯨ ꯑꯣꯏ ꯂꯩꯖꯒꯦ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯅ ꯅꯠꯇ꯭ꯔꯒ ꯈꯨꯟꯅ ꯃꯤꯇꯣꯞ ꯑꯃꯅ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯃꯄꯨ ꯑꯣꯏꯔꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯒꯤ ꯄꯣꯠ ꯏꯔꯟꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗꯨꯕꯨ ꯃꯤꯅ ꯃꯄꯨ ꯑꯣꯏꯅ ꯄꯥꯜꯂꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯈꯟꯗꯕ ꯃꯌꯥꯝꯁꯨ ꯃꯇꯝ ꯑꯣꯏꯔꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤꯁꯨ ꯂꯥꯏꯅꯤꯡ ꯂꯧꯔꯨꯕ ꯅꯠꯇꯦ ꯀꯅꯥꯒꯤꯁꯨ ꯃꯄꯥꯟ ꯇꯥꯡꯉꯨꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯏꯄꯣꯠꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯛꯏꯕ ꯏꯄꯥꯗꯣ ꯏꯃꯥꯗꯣ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯏꯄꯥ ꯏꯃꯥꯗꯨꯕꯨ ꯃꯤꯔꯥꯏꯔꯨꯔꯒ ꯑꯩꯒꯤ ꯀꯥꯟꯅꯕ ꯃꯆꯥ ꯑꯩꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯐꯪꯗꯣꯏꯅꯣ ꯃꯃꯥꯅ ꯃꯄꯥꯅ ꯌꯥꯗꯕ ꯃꯆꯥꯗꯨꯕꯨ ꯃꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯐꯕ ꯑꯣꯏꯕ ꯌꯥꯎꯈꯤꯒꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯁꯅꯥꯃꯍꯤ ꯂꯩꯃꯔꯦꯜ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯀꯅꯥꯅꯣꯕ ꯃꯈꯣꯏꯕꯨ ꯂꯥꯏꯔꯣ ꯃꯣꯏꯕꯨ ꯂꯥꯏꯅꯦꯅ ꯍꯥꯏꯔꯤꯁꯤ ꯀꯔꯝꯕ ꯋꯥꯈꯜꯗ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯥꯏꯅꯦ ꯍꯥꯏꯔꯤꯅꯣ ꯂꯥꯏꯒ ꯃꯤꯒꯕꯨ ꯂꯩꯃꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯂꯥꯏ ꯍꯥꯏꯕꯗꯨꯗꯤ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯑꯃꯝ ꯃꯇꯦꯡꯗ ꯂꯩꯔꯤꯕꯗꯣ ꯃꯗꯨꯕꯨ ꯂꯥꯏꯅꯤ ꯃꯈꯣꯏ ꯎꯅꯔꯨ ꯊꯦꯡꯅꯔꯨꯗꯒꯤ ꯉꯥꯎꯕ꯭ꯔꯥ ꯐꯩꯕ꯭ꯔꯥ ꯀꯔꯤ ꯇꯧꯕꯅ ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯊꯣꯛꯏ ꯑꯋꯥꯕ ꯑꯃꯗꯤ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯑꯗꯣ ꯂꯥꯏꯗꯤ ꯃꯤꯒ ꯎꯟꯅꯕ ꯌꯥꯗꯦ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦꯕ ꯌꯨꯝꯗ ꯂꯩꯔꯝꯃꯤꯁꯦ ꯂꯥꯏ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣই ꯁꯣꯛꯅ ꯁꯝꯅꯕ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯕ ꯂꯥꯏ ꯑꯣꯏꯗꯕꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕ ꯌꯥꯔꯤꯅꯦꯕ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯗꯧ ꯄꯣꯛꯂꯛꯄ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅꯦꯕ ꯁꯅꯥꯃꯍꯤ ꯍꯥꯏꯕꯁꯦ ꯂꯩꯃꯔꯦꯜ ꯍꯥꯏꯕꯁꯤ ꯏꯃꯥꯗꯨꯅꯦ ꯏꯕꯦꯟꯙꯧꯗꯨꯅꯦꯕ ꯏꯄꯥ ꯏꯄꯨ ꯄꯣꯛꯄꯤꯔꯛꯄꯤꯗꯨꯅꯦꯕ ꯌꯨꯝꯗ ꯂꯩꯁꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯗꯒꯦꯅ ꯆꯤꯈꯣ ꯅꯥꯈꯣꯟꯗꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯅ ꯂꯩꯔꯤꯕꯅꯦꯕ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗ ꯃꯤꯔꯥꯏꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯉꯁꯤꯃꯛ ꯂꯩꯔꯤꯕ ꯑꯩꯕꯨ ꯍꯦꯛ ꯊꯧꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯅ ꯄꯣꯛꯄꯤꯔꯛꯏꯕ ꯏꯄꯥ ꯑꯗꯩ ꯏꯃꯥꯗꯣ ꯑꯩꯅ ꯉꯁꯤ ꯃꯤꯔꯥꯏꯔꯤꯑꯕ ꯀꯔꯝꯕ ꯃꯤ ꯑꯃꯠꯇꯅ ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯝꯕ ꯃꯐꯝ ꯑꯃꯠꯇꯗ ꯌꯦꯡꯕꯤꯌꯨ ꯃꯃꯥ ꯃꯄꯥꯕꯨ ꯃꯆꯥꯁꯤꯡꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯀꯌꯥꯈꯛ ꯂꯩꯒꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯆꯥ ꯄꯣꯛꯏꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯣꯏꯔꯕꯁꯤꯡ ꯃꯄꯥ ꯑꯣꯏꯔꯕꯁꯤꯡ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗ ꯃꯆꯥꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯏꯄꯥꯅ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯅꯣꯟꯅ ꯂꯨꯞꯅ ꯆꯠꯄꯁꯤꯕꯨ ꯏꯄꯥ ꯏꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯄꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥ ꯀꯌꯥꯈꯛ ꯂꯩꯔꯤꯒꯦꯕ ꯍꯧꯖꯤꯛꯁꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣꯕ ꯃꯗꯨ ꯑꯣꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯃꯥꯗꯨꯕꯨ ꯏꯄꯨ ꯏꯕꯣꯛꯇꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯦꯕ ꯑꯗꯨꯒꯤ ꯂꯃꯟꯅꯦꯕ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯡꯉꯛꯏꯅꯦꯕ ꯃꯗꯨ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯆꯥꯗ ꯇꯥꯏꯅꯩꯌꯦꯕ ꯑꯩꯒꯤ ꯏꯆꯥ ꯐꯠꯇꯦ ꯉꯥꯎꯁꯟꯅꯩ ꯑꯣꯛꯇꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯂꯝ ꯍꯦꯜꯂꯤ ꯑꯩꯈꯣꯏꯅ ꯏꯆꯥꯗ ꯆꯩꯕꯤꯔꯤꯕ ꯏꯆꯥꯗꯨꯒꯤ ꯃꯔꯥꯜꯂꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯂꯕ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯨ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨ ꯁꯣꯏꯔꯤꯁꯦ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯦꯕ ꯁꯣꯏꯔꯤꯁꯦ ꯑꯩꯅ ꯆꯨꯝꯅ ꯆꯠꯂꯝꯃꯒꯗꯤ ꯏꯆꯥꯁꯤꯡꯁꯨ ꯆꯨꯝꯅ ꯆꯠꯂꯛꯀꯅꯦꯕ ꯑꯩꯅ ꯌꯨ ꯊꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯩ ꯏꯆꯥꯗꯨꯅ ꯌꯨ ꯊꯛꯂꯛꯄꯗ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤꯒꯤ ꯌꯨ ꯊꯛꯏꯅꯣ ꯍꯥꯏꯅ ꯑꯩꯅ ꯆꯩ ꯉꯥꯡꯉꯤ ꯃꯥ ꯊꯛꯇꯅꯕ ꯆꯩ ꯉꯥꯡꯗꯅ ꯐꯨ ꯆꯩ ꯇꯧꯒꯦꯕ ꯑꯗꯨꯕꯨ ꯏꯆꯥꯗꯨꯅ ꯄꯥꯕꯨꯡ ꯅꯪꯗꯤꯅ ꯅꯪꯗꯤ ꯊꯛꯇ꯭ꯔꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯈꯨꯝꯒꯗꯣꯏꯅꯣ ꯑꯩꯅ ꯌꯨ ꯊꯛꯇꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯉꯥꯎ ꯂꯩꯕ ꯑꯩꯅ ꯑꯩ ꯏꯆꯥꯗꯤ ꯌꯨ ꯊꯛꯄꯗꯨ ꯊꯛꯑꯦꯅ ꯑꯩꯅ ꯀꯃꯥꯏꯅ ꯋꯥꯔꯛꯇꯣꯏꯅꯣꯕ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯖꯨꯋꯥꯔ ꯁꯥꯟꯅ ꯂꯩꯕ ꯑꯩꯅ ꯏꯆꯥꯗꯨ ꯖꯨꯋꯥꯔ ꯁꯥꯟꯅꯩꯅ ꯑꯩꯅ ꯀꯃꯥꯏꯅ ꯆꯩꯗꯣꯏꯅꯣ ꯋꯥꯔꯛꯇꯣꯏꯅꯣꯕ
ꯑꯩꯒꯤ ꯏꯆꯥꯗꯨꯗ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯩꯅ ꯃꯄꯥ ꯑꯣꯏꯕ ꯃꯃꯥ ꯑꯣꯏꯕ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯃꯆꯥꯗꯨꯅ ꯎꯔꯒ ꯈꯪꯉ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯃ ꯆꯠꯍꯧꯗꯣꯏꯅꯦꯕ ꯑꯃꯨꯛ ꯇꯥꯛꯎꯗ꯭ꯔꯁꯨ ꯃꯇꯝꯗꯨ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯥꯕꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥ ꯀꯔꯤ ꯈꯪ ꯀꯔꯤ ꯎꯔꯣꯏꯗꯣꯏꯅꯣ ꯏꯄꯥꯗꯨꯒꯤ ꯏꯃꯥꯗꯨꯒꯤ ꯃꯇꯧ ꯇꯝꯃꯒ ꯏꯆꯥꯁꯤꯡꯗꯨ ꯆꯠꯍꯧꯒꯗꯣ ꯑꯣꯏꯍꯧꯒꯗꯣꯏꯅꯦꯕ ꯑꯩꯅ ꯏꯄꯥꯕꯨ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯔꯗꯤ ꯅꯨꯡꯁꯤꯅ ꯇꯧꯔꯗꯤ ꯏꯆꯥꯗꯨꯅꯁꯨ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯛꯀꯅꯦꯕ ꯅꯨꯡꯁꯤꯅ ꯇꯧꯒꯅꯦꯕ ꯉꯁꯤ ꯃꯃꯤꯠꯇꯩ ꯃꯄꯤ ꯀꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯀꯔꯤꯒꯤ ꯑꯩꯅ ꯍꯥꯏ ꯃꯣꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤꯅꯦ ꯆꯥꯗ ꯊꯛꯇꯒꯤꯅꯦ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯏꯆꯥꯁꯤꯡꯒꯤ ꯃꯍꯩ ꯇꯝꯍꯜꯂꯛꯄꯅꯤ ꯃꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯖꯗꯅ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯃꯄꯥꯡꯒꯜ ꯆꯥꯎꯔꯛꯇꯅ ꯃꯥꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯃꯤ ꯃꯁꯥꯅ ꯃꯔꯣꯝꯗ ꯄꯩꯁꯥ ꯂꯨꯄꯥ ꯇꯥꯟꯕ ꯉꯝꯃꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯖꯔꯦ ꯃꯥ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯐꯪꯉꯕ ꯃꯇꯝꯗꯗꯤ ꯃꯥ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯦ ꯑꯗꯨ ꯚꯔꯥꯗ ꯂꯩꯔ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯦ ꯂꯩꯃꯤꯟꯅꯔꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯌꯥꯕꯤꯗꯦ ꯁꯤ ꯉꯛꯇꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕ ꯉꯛꯇꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯨ ꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ ꯑꯗꯣ ꯑꯩꯁꯦ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯛꯇꯦꯕ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧ ꯂꯥꯛꯏꯕ ꯏꯃꯥ ꯏꯄꯥꯕꯨ ꯑꯩꯅ ꯀꯤꯅ ꯀꯣꯏꯅ ꯆꯠꯂꯛꯇꯦꯕ ꯏꯃꯥ ꯏꯄꯥꯕꯨ ꯅꯤꯡꯉꯛꯇꯦꯕ ꯑꯩꯅ ꯇꯧꯔꯛꯇꯕ ꯅꯤꯡꯉꯛꯇꯕꯗꯣ ꯏꯆꯥꯗꯨꯅꯁꯨ ꯀꯃꯥꯏꯅ ꯅꯤꯡꯗꯣꯔꯤꯕ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯇꯨꯒꯤ ꯃꯍꯩ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤ ꯁꯤꯡꯉꯤꯕ ꯃꯊꯣꯏ ꯍꯥꯞꯄꯒ ꯑꯩꯉꯣꯟꯗ ꯁꯤꯡꯉꯛꯄꯅꯦꯕ ꯃꯗꯨ ꯑꯩ ꯂꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯒꯤ ꯏꯄꯣꯠꯇꯤ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯏꯅ ꯁꯦꯟ ꯄꯨꯔꯨꯔꯗꯤ ꯁꯦꯟꯗꯣꯏ ꯍꯥꯞꯄꯒ ꯁꯤꯡꯕꯩꯁꯤ ꯍꯧꯅ ꯁꯥꯅꯤ ꯑꯩꯅ ꯇꯧꯔꯨꯕꯗꯨꯗꯒꯤ ꯏꯆꯥꯅ ꯃꯊꯣꯏ ꯍꯥꯞꯆꯤꯜꯂꯒ ꯏꯟꯇꯔꯦꯁ ꯍꯥꯞꯄ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯡꯉꯛꯄꯅꯦ ꯃꯗꯨ ꯑꯩ ꯂꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯁꯣꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯒꯤ ꯁꯣꯏꯔꯛꯄ ꯉꯛꯇꯅꯦꯕ ꯏꯆꯥꯗ ꯇꯥꯏꯅꯕꯤꯒꯅꯨ ꯏꯆꯥꯒꯤ ꯃꯔꯥꯟ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯒ ꯁꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯤ ꯀꯅꯥꯅꯣ ꯑꯩꯅꯦꯕ ꯀꯅꯥꯝꯇ ꯑꯣꯏꯔꯝꯃꯦꯀꯣ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯁꯣꯏꯕ ꯅꯠꯇꯦꯅ ꯑꯝꯇꯪ ꯀꯅꯥꯅꯣ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩ ꯁꯣꯏꯗꯦ ꯃꯨꯟꯅ ꯊꯤꯒꯠꯂꯨꯕꯗ ꯁꯣꯏꯕꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯩ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩꯅ ꯁꯣꯏꯔꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯥꯗꯨꯗ ꯑꯩꯅ ꯃꯔꯥꯟ ꯁꯤꯖꯟꯕ ꯃꯔꯥꯟ ꯄꯤꯁꯟꯕꯗꯣ ꯃꯗꯨꯕꯨ ꯃꯄꯨꯅ ꯌꯥꯔꯝꯒꯗ꯭ꯔꯕ ꯌꯥꯔꯝꯒꯗꯧ ꯃꯥꯟꯗꯦꯀꯣ ꯑꯩꯅ ꯇꯧꯔꯗꯤ ꯑꯩꯅ ꯐꯪꯒꯗꯕꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯔꯗꯤ ꯃꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯑꯩꯅ ꯐꯪꯒꯗꯕꯅꯤ ꯑꯩꯅ ꯇꯧꯔꯤ ꯊꯕꯛ ꯑꯐꯕ ꯇꯧꯔꯒꯅ ꯑꯐꯕ ꯐꯪꯒꯅꯤ ꯐꯠꯇꯕ ꯇꯧꯔ ꯐꯠꯇꯕ ꯐꯪꯒꯅꯤ ꯑꯃ ꯇꯧꯔꯤꯕꯅꯤꯅ ꯑꯃꯗꯤ ꯑꯩ ꯃꯍꯩ ꯑꯃꯗꯤ ꯐꯪꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯌꯨꯝꯗ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯤꯡ ꯏꯈꯥ ꯊꯥꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯕꯨ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯒꯗꯒꯦ ꯇꯤꯟꯅꯒꯗꯒꯦ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯄꯥꯝꯕꯗ ꯄꯤ ꯏꯄꯥ ꯀꯃꯥꯏꯅ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯒꯗꯒꯦ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯀꯔꯝꯍꯥꯏꯅ ꯄꯥꯟꯒꯗꯒꯦ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯏꯁꯥꯅ ꯋꯥꯈꯜ ꯇꯧꯔꯒ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯝꯃꯁꯨ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯄꯤꯔꯒ ꯇꯨꯡꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯧꯔꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯟꯁꯤꯡꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯍꯣꯠꯅꯕꯤꯕ ꯆꯪꯉꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯍꯥꯟꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯩ ꯍꯥꯟꯅ ꯐꯅꯕ ꯍꯣꯠꯅꯁꯤ ꯋꯥꯍꯩ ꯋꯥꯇꯥꯗꯒꯤ ꯋꯥꯉꯥꯡꯗꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯗꯒꯤ ꯊꯛꯁꯤ ꯈꯥꯁꯤꯗꯒꯤ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯗꯅꯁꯨ ꯑꯩ ꯏꯈꯥ ꯊꯥꯕꯗꯣ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯈꯛ ꯇꯧꯕꯤꯔꯣꯏꯗꯕꯅꯤꯀꯣ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯨꯔꯗꯤ ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯇꯧꯔꯛꯀꯅꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯃ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯀꯥꯏꯒꯤ ꯑꯃ ꯂꯥꯛꯄꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯝꯇ ꯆꯪꯉꯛꯎꯕ ꯅꯪ ꯑꯝꯇ ꯂꯦꯞꯄꯝꯃꯨꯕ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥ ꯈꯨꯝꯃꯛꯑꯣꯏ ꯈꯨꯝꯃꯛꯀꯗ꯭ꯔꯥ ꯃꯥ ꯃꯇꯥꯗ ꯑꯩꯕꯨꯔꯥ ꯑꯩ ꯀꯧꯕꯤꯕ꯭ꯔꯥ ꯑꯩ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯁꯤ ꯂꯥꯎ ꯅꯪ ꯀꯥꯏꯗꯩꯅꯣ ꯁꯤ ꯂꯥꯎ ꯅꯪ ꯍꯦ ꯀꯩꯅꯣ ꯑꯍꯟ ꯑꯩꯅ ꯈꯨꯝꯃꯛꯀꯅꯦꯕ ꯇꯣ ꯑꯩꯅ ꯍꯥꯟꯅ ꯍꯧꯔꯨꯔꯦꯕ ꯄꯣꯠꯇꯣ ꯑꯗ ꯑꯩꯅ ꯍꯥꯟꯅ ꯍꯧꯔꯨꯕꯗꯨꯗꯤ ꯑꯩ ꯈꯟꯗ꯭ꯔꯦꯕ ꯑꯉꯥꯡꯗꯨꯅ ꯋꯥꯍꯩ ꯈꯤꯇꯪ ꯈꯣꯟ ꯀꯜꯂꯛꯄꯗꯨꯗꯗꯤ ꯑꯩ ꯋꯥꯔꯧꯋꯦꯕ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤ ꯑꯉꯥꯡꯁꯦ ꯈꯣꯟꯗꯥ ꯂꯥꯛꯇꯥꯁꯤ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏꯅꯦꯗꯤ ꯑꯩ ꯈꯪꯗꯦꯕ ꯑꯩ ꯈꯟꯊꯗꯦꯕ ꯇꯣ ꯃꯤꯉꯣꯟꯗ ꯑꯁꯣꯏꯕꯗꯨ ꯃꯤꯉꯣꯟꯗ ꯊꯥꯡꯖꯜꯂꯦ ꯃꯁꯤ ꯇꯧꯍꯩꯗꯦ ꯑꯗꯨꯅ ꯏꯊꯛ ꯊꯣꯡꯕꯕꯨ ꯅꯣꯂꯨꯛꯅ ꯆꯠꯄ ꯏꯈꯥ ꯊꯥꯕꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯆꯠꯇ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯣꯏꯒꯁꯨ ꯃꯣꯏ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯝꯗꯥꯡ
ꯃꯁꯤꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯣꯏꯁꯨ ꯆꯞ ꯆꯥꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯃꯅ ꯍꯦꯟꯕ ꯅꯠꯇꯦ ꯑꯃꯅ ꯋꯥꯠꯄ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯄꯣꯠ ꯃꯤꯒꯤ ꯃꯄꯣꯠ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤ ꯆꯨꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯁꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯁꯦ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯃꯄꯨ ꯍꯥꯏꯕꯁꯦ ꯇꯦꯡꯕꯥꯟ ꯃꯄꯨ ꯍꯥꯏꯕꯁꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯍꯥꯏꯁꯦ ꯑꯃꯈꯛꯇꯅꯤ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯅꯤ ꯁꯨꯗꯦ ꯍꯥꯏꯗꯅꯁꯨ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄꯣꯛꯄ ꯏꯄꯥ ꯏꯃꯥ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯃꯤꯒꯤ ꯃꯃꯥ ꯃꯁꯛ ꯐꯖꯕꯗꯣ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯃꯁꯛ ꯐꯖꯕꯗꯣ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯥꯏꯔꯕꯤ ꯏꯃꯥ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯁꯦꯠꯄꯤꯗꯣ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯡꯗꯥꯡ ꯍꯦꯟꯕꯤ ꯅꯨꯡꯗꯥꯡ ꯆꯥꯔꯒ ꯑꯌꯨꯛ ꯍꯦꯟꯕ ꯏꯃꯥꯗꯣ ꯃꯗꯨꯅ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯑꯃ ꯁꯦꯠꯂꯒꯅꯦ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯀꯨꯝꯃꯒ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯉꯒ ꯃꯆꯥ ꯑꯩꯈꯣꯏꯕꯨꯅꯦ ꯐꯗꯤ ꯃꯆꯦꯠꯅ ꯌꯣꯝꯃꯒ ꯆꯥꯎꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯦ ꯏꯄꯥꯗꯨꯅ ꯏꯃꯥꯗꯨꯅ ꯃꯌꯥꯗ ꯆꯥꯒꯗꯕ ꯆꯥꯛꯇꯣ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯗꯕꯗꯣ ꯆꯥꯗꯈꯩ ꯃꯆꯥ ꯑꯩꯕꯨ ꯏꯟꯕꯤꯔꯒ ꯄꯤꯖꯔꯒ ꯆꯥꯎꯍꯜꯂꯛꯏꯅꯦꯕ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯆꯥꯛꯐꯝ ꯑꯃꯠꯇꯁꯨ ꯄꯤꯖꯔꯒ ꯃꯣꯏꯅ ꯆꯔꯥ ꯍꯦꯜꯂꯒ ꯏꯁꯤꯡ ꯊꯛꯑꯒꯅꯦ ꯃꯕꯨꯛ ꯄꯥꯏꯔ ꯈꯥꯡꯉ ꯂꯩꯔꯤꯅꯦꯕ ꯏꯃꯥ ꯏꯄꯥꯗꯣ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯃꯇꯨꯝ ꯑꯃ ꯐꯧ ꯕꯣꯔꯥ ꯑꯃ ꯆꯥꯎꯔꯛꯄꯔꯣ ꯃꯆꯥ ꯄꯣꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯀꯌꯥꯝ ꯋꯥꯅ ꯃꯆꯥꯕꯨ ꯌꯣꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯗꯨꯅ ꯌꯣꯛꯂꯛꯏꯅꯦꯕ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯆꯍꯤ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯒꯤ ꯅꯤꯐꯨ ꯌꯥꯡꯈꯩꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯆꯥꯕ ꯐꯪꯉꯝꯗꯦꯕ ꯑꯝꯇ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯟꯕꯁꯨ ꯂꯩꯇꯦ ꯂꯥꯏꯔꯕ ꯃꯤꯁꯨ ꯂꯩꯇꯦ ꯃꯇꯝꯗ ꯁꯨꯅꯤꯡꯉꯥꯏ ꯆꯠꯂꯦꯗ ꯆꯔꯥ ꯍꯦꯟꯕ ꯉꯥꯛꯇꯅꯦꯕ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯍꯟꯁꯤꯡ ꯁꯣꯏꯅ ꯈꯪꯕꯤꯔꯝꯒꯅꯤ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯕꯨꯛ ꯊꯟꯅ ꯅꯣꯡꯃꯗ ꯆꯥꯕ ꯐꯪꯉꯛꯄ꯭ꯔꯥ ꯍꯪꯉꯣꯕ ꯐꯪꯉꯝꯃꯣꯏꯕ ꯇꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯤꯖꯔꯒ ꯏꯃꯥ ꯏꯄꯥꯗꯨꯅ ꯏꯁꯤꯡ ꯊꯛꯑꯒꯅꯤ ꯃꯕꯨꯛ ꯄꯥꯏꯔꯒꯅꯦ ꯈꯥꯡꯉꯩ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯔꯨꯔꯤꯅꯤ ꯊꯕꯛ ꯆꯠꯂꯨꯔꯤꯗꯣ ꯑꯗꯨꯝ ꯋꯥꯅ ꯍꯜꯂꯛꯏꯗꯣ ꯑꯃꯨꯛꯁꯨ ꯂꯥꯛꯑꯒ ꯆꯔꯥ ꯍꯦꯜꯂꯔꯤꯅꯤ ꯂꯥꯛꯑꯒ ꯑꯗꯨ ꯃꯆꯥ ꯑꯩꯈꯣꯏꯗꯤ ꯊꯕꯛꯁꯨ ꯁꯨꯗꯕ ꯌꯨꯝꯗ ꯂꯩꯔꯤꯗꯣ ꯑꯃꯨꯛꯁꯨ ꯄꯤꯖꯗꯣꯔꯤꯅꯤꯗꯣ ꯇꯣ ꯃꯆꯥ ꯑꯩꯈꯣꯏꯅ ꯆꯥꯕꯗꯨ ꯎꯔꯒ ꯊꯟꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯏꯄꯥꯗꯣ ꯏꯃꯥꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯃꯆꯥꯗꯣ ꯆꯥꯕ ꯃꯕꯨꯛ ꯊꯟꯕꯗꯨ ꯎꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯄꯥ ꯏꯃꯥꯁꯤꯡꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯗꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯏꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯏꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯛꯇꯦꯕ ꯉꯥꯏꯍꯥꯛꯇꯪ ꯀꯥꯟꯅꯕꯗ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯨ ꯏꯃꯥ ꯏꯃꯥꯅ ꯀꯧꯔ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯒꯅꯦꯕ ꯃꯃꯥ ꯂꯩꯇ꯭ꯔꯗꯤ ꯃꯆꯥꯗꯨ ꯀꯃꯥꯏꯅ ꯍꯤꯡꯅꯤ ꯃꯆꯥꯗꯨꯒꯤ ꯃꯐꯝꯗ ꯃꯃꯥꯗꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯃꯥ ꯊꯥꯅꯕ ꯌꯥꯗꯦ ꯃꯄꯥ ꯊꯥꯅꯕ ꯌꯥꯗꯦ ꯑꯗꯨꯒꯨꯝꯅ ꯏꯄꯥꯗꯨ ꯏꯃꯥꯗꯨꯅ ꯑꯍꯜ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗꯗꯤ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯄꯥꯝꯃꯛꯑꯦꯕ ꯁꯅꯥꯅ ꯂꯨꯄꯥꯅ ꯏꯄꯥꯗ ꯏꯃꯥꯗꯣ ꯑꯍꯥꯎꯕ ꯄꯤꯖꯔꯒ ꯃꯕꯨꯡꯗ ꯄꯦꯜꯍꯟꯕ ꯉꯝꯃꯣꯏ ꯍꯔꯥꯎꯍꯟꯕ ꯉꯝꯃꯣꯏ ꯏꯃꯥꯗꯨꯅ ꯄꯥꯝꯃꯤ ꯏꯄꯥꯗꯨꯅ ꯄꯥꯝꯃꯤ ꯀꯔꯤ ꯃꯆꯥ ꯑꯣꯏꯕ ꯃꯃꯧ ꯑꯣꯏꯕꯁꯤꯅ ꯃꯅꯥꯛꯇ ꯐꯝꯕꯤꯔꯒꯅ ꯆꯪꯕꯤꯔꯒꯅ ꯁꯣꯜꯂꯕ ꯏꯄꯥꯗꯣ ꯏꯃꯥꯗꯣ ꯏꯃꯥ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯆꯥꯛ ꯀꯔꯤ ꯂꯩꯔꯧꯒꯦ ꯕꯥꯖꯤ ꯄꯥꯕꯨꯡ ꯀꯔꯤ ꯆꯥꯁꯤꯒꯦ ꯀꯔꯤ ꯇꯧꯔꯛꯎꯒꯦ ꯑꯩꯅ ꯁꯤꯠꯇꯅ ꯅꯥꯗꯅ ꯃꯅꯥꯛꯇꯨꯗ ꯐꯝꯕꯤꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯍꯦꯟꯕ ꯑꯄꯥꯝꯕ ꯑꯝꯇ ꯂꯩꯇꯦ ꯂꯨꯄꯥ ꯀꯔꯣꯔ ꯀꯔꯣꯔ ꯄꯤꯗꯅꯁꯨ ꯁꯅꯥ ꯃꯇꯨꯝ ꯃꯇꯨꯝ ꯁꯔꯦꯡ ꯉꯥꯔꯦꯟ ꯏꯂꯤꯁꯥ ꯑꯍꯥꯎ ꯑꯍꯥꯎ ꯅꯨꯡꯇꯤꯒꯤ ꯄꯤꯖꯅꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯦꯟꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯇꯩ ꯄꯦꯟꯕꯁꯤ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅꯦꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯦꯜꯂꯤꯕꯁꯤ ꯏꯃꯥ ꯁꯤꯔꯁꯨ ꯌꯥꯔꯦ ꯏꯄꯥ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯗ ꯑꯄꯦꯟꯕ ꯍꯥꯏꯁꯤ ꯀꯗꯥꯏꯗ ꯑꯣꯏꯒꯦꯕ ꯑꯗꯨꯅꯦꯕ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯐꯪꯕ ꯀꯌꯥ ꯈꯛ ꯂꯩꯒꯦꯕ ꯑꯁꯨꯛ ꯋꯥꯅꯁꯨ ꯈꯥꯡꯉꯕ ꯂꯩꯔꯦ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯃꯃꯤꯠꯇꯤ ꯃꯄꯤ ꯀꯪꯗꯅ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ ꯄꯦꯟꯗꯕ ꯃꯩꯆꯥ ꯑꯃꯒ ꯂꯣꯏꯅ ꯈꯥꯡꯉ ꯁꯤꯕ ꯉꯥꯛꯇꯅꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯃꯇꯣꯟ ꯂꯣꯡꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯡꯉꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯧꯔꯛꯑꯣꯏꯗ꯭ꯔꯣ ꯈꯨꯂꯪ ꯂꯃꯟꯅꯤ ꯁꯤꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯨꯗ ꯏꯄꯥꯅ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝꯗꯨꯗ ꯏꯄꯥꯅ ꯏꯃꯥꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯇꯨꯗ ꯍꯟꯖꯤꯟꯗꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯁꯛꯇꯝꯕꯨ ꯉꯥꯛꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯁꯤ ꯍꯥꯏꯕꯅꯦ ꯃꯤꯒꯤ ꯃꯤꯄꯥꯟ ꯇꯥꯡꯕꯒꯨꯝꯁꯤ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯒꯨꯝꯁꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗꯩꯗ ꯑꯍꯟꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯧꯕꯗꯣ ꯌꯥꯔꯤꯈꯩꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅꯁꯨ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯂꯥꯜꯂꯤ ꯁꯣꯏ ꯅꯣꯏꯒꯤꯗꯣ ꯐꯠꯇꯕꯅꯦ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯒꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯌꯨ ꯂꯩꯀꯥꯏꯗꯨꯗ ꯈꯨꯟꯗꯨꯗ
ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯇꯔꯥ ꯃꯃꯥꯡꯗ ꯊꯣꯛꯆꯔꯛꯀꯦ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯍꯥꯏꯕꯤꯅꯤꯡꯕ ꯉꯥꯡꯕꯤꯅꯤꯡꯕꯗꯣ ꯑꯆꯨꯝ ꯑꯔꯥꯟꯒꯤꯗꯃꯛꯇ ꯋꯥꯌꯦꯟꯕꯤꯔꯛꯄꯗ ꯃꯗꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯂꯥꯛꯇꯕ ꯇꯧꯖꯔꯣꯏ ꯑꯗꯨ ꯅꯠꯇꯗꯅ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯉꯥꯡꯗ ꯉꯥꯡꯅꯕꯤꯕꯗꯣ ꯇꯧꯕꯤꯒꯅꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯎ ꯑꯃꯒꯤ ꯃꯁꯨ ꯑꯃꯒꯤ ꯃꯐꯝꯗ ꯋꯥ ꯉꯥꯡꯕꯕꯨ ꯍꯥꯏꯕꯕꯨ ꯃꯄꯥ ꯑꯃ ꯃꯃꯥ ꯑꯃꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯃꯆꯤ ꯃꯔꯣꯝꯗ ꯉꯥꯡꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯤꯗ ꯂꯥꯎ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯃꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔ ꯍꯥꯏꯕꯤꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯃꯥꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯛꯀꯤ ꯃꯅꯥꯎꯅꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯍꯥꯏꯕꯤꯅꯤꯡꯕ ꯆꯩꯕꯤꯅꯤꯡꯕ ꯉꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯆꯩꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯉꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯌꯥꯖꯒꯦ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗꯨꯒꯤ ꯃꯍꯩ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯝꯃꯒꯁꯨ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯗꯣ ꯑꯩꯈꯣই ꯃꯤꯠꯅꯐꯥꯎ ꯀꯟꯅ ꯌꯦꯡꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯏꯄꯥꯗꯨꯅ ꯏꯌꯥꯝꯕꯗꯨꯅ ꯏꯄꯨꯗꯨꯅ ꯑꯣꯖꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯪꯗꯕ ꯍꯩꯇꯕꯗꯣ ꯈꯪꯅꯕ ꯍꯩꯅꯕ ꯁꯤꯡꯅꯕ ꯇꯥꯛꯄꯤꯔꯛꯄꯗ ꯑꯐꯕ ꯇꯥꯛꯄꯤꯔꯛꯄꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯃꯣꯏꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯅ ꯉꯍꯥꯟꯒꯩ ꯈꯪꯗꯗꯅ ꯍꯩꯇꯗꯅ ꯂꯩꯔꯝꯃꯤꯁꯦ ꯑꯩ ꯏꯄꯥꯁꯤꯅ ꯏꯇꯣꯟꯁꯤꯅ ꯑꯣꯖꯥꯁꯤꯅ ꯑꯩ ꯃꯥꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯉꯁꯤ ꯑꯩ ꯈꯪꯖꯍꯧꯔꯦ ꯑꯩ ꯂꯥꯏꯕꯛ ꯐꯕꯅꯤꯀꯣꯅ ꯈꯟꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯈꯛꯇꯪ ꯍꯥꯏꯖꯅꯤꯡꯕꯗꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯂꯨꯔꯤꯁꯤ ꯁꯤꯒꯤ ꯆꯠꯅꯣ ꯂꯝꯗꯥꯡꯁꯤꯗꯩꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯂꯨꯕ ꯍꯦꯜꯂꯤꯀꯣ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯂꯥꯏ ꯆꯥꯝꯃꯗ ꯅꯨꯄꯥꯗꯤ ꯀꯨꯟꯒꯨꯝꯕꯇꯅꯤ ꯅꯨꯄꯤꯗꯤ ꯆꯥꯝꯃꯗ ꯆꯥꯝꯃ ꯈꯪꯗꯕ ꯌꯥꯗꯦ 100% ꯈꯪꯗꯕ ꯌꯥꯗꯦ ꯅꯨꯄꯥꯗꯨꯗꯤ 20% 30% ꯈꯪꯉꯒ ꯌꯥꯏ ꯍꯦꯟꯅ ꯀꯨꯞꯄꯤꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯤ ꯐꯤꯖꯦꯠ ꯆꯛꯆꯥꯗꯒꯤ ꯑꯩ ꯐꯝꯐꯝꯗꯒꯤ ꯊꯛꯁꯤ ꯈꯥꯁꯤꯗꯒꯤ ꯌꯨꯝꯕꯥꯂꯣꯟꯗꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯀꯗꯣꯔꯤꯁꯦ ꯅꯨꯄꯤꯗꯒꯤ ꯑꯣꯏꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯏꯆꯜꯁꯤꯡ ꯃꯌꯥꯝꯁꯤꯁꯨ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯑꯗꯨꯒ ꯑꯃꯨꯛꯇꯪꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯨꯝꯗ ꯂꯩꯕ ꯑꯦꯅꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯆꯠꯂꯨ ꯇꯧꯔꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛꯇ ꯁꯤꯟꯗꯨꯔ ꯅꯠꯇ꯭ꯔ ꯑꯉꯥꯡꯕ ꯅꯝꯕꯁꯦ ꯃꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤꯗꯤ ꯇꯧꯍꯩꯗꯕ꯭ꯔꯥ ꯑꯩ ꯈꯟꯖꯩ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯂꯩꯄꯥꯛꯁꯤ ꯂꯥꯏꯕꯛꯇ ꯅꯝꯕ ꯃꯇꯝꯗ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯆꯩꯕ ꯉꯥꯡꯕꯁꯨ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯍꯟꯁꯤꯡꯗꯨꯅ ꯈꯤꯇꯪ ꯈꯟꯊꯕ ꯋꯥꯠꯄꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯅ ꯈꯪꯕ ꯌꯧꯁꯟꯗꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯕꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯃ ꯑꯣꯟꯅꯕ ꯈꯤꯇꯪ ꯂꯩꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛꯇ ꯂꯩꯁꯥ ꯅꯝꯃꯤꯁꯦ ꯐꯖꯕꯒꯤ ꯀꯦꯕ ꯃꯧꯕꯒꯤ ꯅꯝꯕ ꯅꯠꯇꯦꯀꯣ ꯑꯩ ꯐꯖꯒꯦ ꯀꯦꯒꯦ ꯃꯧꯒꯦ ꯅꯝꯕꯗꯤ ꯅꯠꯇꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯝꯃꯤꯕꯅꯣ ꯂꯩꯁꯥ ꯅꯝꯃꯤꯁꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯂꯩ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯦ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎ ꯄꯨꯔꯦ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯦ ꯊꯥ 5 6 ꯅꯨꯃꯤꯗꯥꯡ ꯊꯥꯁꯦ 5 6 ꯈꯛꯇꯅꯤ ꯏꯃꯥꯗꯨꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯝꯒꯗꯣꯔꯤꯁꯤ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤ ꯊꯧꯔꯝ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯒꯤ ꯊꯧꯔꯝ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯆꯧꯃꯩꯅ ꯆꯣꯝꯃꯦ ꯏꯁꯤꯡ ꯊꯛꯑꯦ ꯆꯥꯛ ꯆꯥꯔꯦ ꯍꯩ ꯔꯥ ꯆꯥꯔꯦ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯍꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯆꯥꯔꯒ ꯂꯩꯔꯛꯏꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯔꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯨꯅꯗꯤ ꯊꯥ ꯀꯌꯥ ꯑꯩꯕꯨ ꯌꯣꯛꯄ ꯉꯝꯒꯗꯒꯦꯕ ꯑꯩ ꯆꯍꯤ 2 ꯐꯥꯅ ꯏꯃꯥꯗꯨꯅ ꯌꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯑꯩꯕꯨ ꯉꯝꯃꯣꯏꯕ ꯑꯩ ꯄꯨꯛ ꯊꯟꯕ ꯉꯝꯃꯣꯏꯕ ꯊꯥ 5 ꯇꯔꯨꯛ 9 10 ꯍꯥꯏꯕꯗ ꯑꯩ ꯄꯨꯛ ꯊꯜꯂꯛꯇꯦꯕ ꯑꯇꯣꯞꯄ ꯑꯃ ꯃꯍꯨꯠ ꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯄꯨꯛ ꯊꯟꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯀꯅꯥꯅꯣ ꯃꯥꯂꯦꯝ ꯏꯃꯥꯅꯦ ꯃꯥꯂꯦꯝ ꯏꯃꯥꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯌꯣꯛꯂꯛꯄ ꯊꯥꯂꯛꯄꯗ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯋꯥꯔꯦꯗꯀꯣ ꯅꯣꯏ ꯌꯣꯛꯄꯗ ꯅꯣꯏ ꯊꯥꯛꯄꯗ ꯍꯥꯏꯕꯁꯦ ꯉꯁꯤꯐꯥꯎꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈ꯭ꯔꯒꯦꯕ ꯑꯋꯥꯕ ꯂꯤꯁꯤꯡ ꯈꯥꯡꯉꯁꯨ ꯊꯦꯡꯅꯔꯁꯨ ꯋꯥꯍꯩ ꯀꯧꯕ ꯍꯥꯏꯔꯛꯇꯦꯕ ꯏꯃꯥꯗꯣ ꯃꯆꯥ ꯑꯩ ꯊꯥꯛꯄ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯛꯇꯦꯕ ꯑꯩ ꯋꯥꯔꯦ ꯍꯥꯏꯔꯛꯇꯦꯕ ꯑꯗꯨꯒꯨꯝꯅ ꯏꯃꯥꯗꯣ ꯏꯃꯥꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯆꯜꯂꯦꯔꯒ ꯃꯥꯂꯦꯝ ꯏꯃꯥꯅ ꯃꯥꯅ ꯄꯨꯏ ꯑꯗꯨ ꯃꯥꯂꯦꯝ ꯏꯃꯥꯅ ꯄꯨꯔ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯔꯤ ꯊꯛꯏꯕ ꯂꯤꯡꯂꯤ ꯇꯧꯔꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩ ꯍꯩꯔꯦ ꯈꯪꯉꯦ ꯁꯤꯡꯉꯦ ꯑꯐ ꯐꯠꯇ ꯑꯍꯥꯎ ꯑꯗꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤꯁꯦ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯩꯈꯣꯏꯅ
ꯐꯪꯖꯔꯤꯅꯤ ꯈꯪꯖꯔꯤꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟꯗꯨꯗꯤ ꯑꯩꯈꯣꯏ ꯈꯖꯤꯛꯇꯁꯨ ꯁꯤꯡꯕ ꯉꯝꯃꯤꯀꯣ ꯌꯥꯝꯅꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯆꯥꯝꯃꯗ ꯑꯃ ꯇꯧꯔꯁꯨ ꯑꯅꯤꯗꯨꯁꯨ ꯃꯉꯥꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯡꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯏꯁꯤꯡ ꯕꯥꯜꯇꯤꯜꯗ ꯑꯃ ꯁꯣꯛꯎꯆꯣ ꯗꯨꯀꯥꯟꯗ ꯑꯃ ꯆꯣ ꯄꯣꯠ ꯑꯝꯇ ꯂꯩꯔꯨꯁꯤ ꯏꯕꯦꯝ ꯅꯪ ꯐꯤꯁꯤꯡꯗ ꯁꯨꯗꯧ ꯏꯁꯤꯡꯗ ꯆꯥꯝꯃꯗ ꯊꯣꯡꯉꯣꯏꯅ ꯇꯣ ꯏꯄꯥꯗꯨꯒꯤ ꯏꯃꯥꯒꯤ ꯑꯩ ꯄꯥꯈꯣꯜ ꯑꯃ ꯑꯅꯤꯗꯨꯁꯨ ꯆꯠꯂꯛꯏ ꯑꯩꯅ ꯆꯥꯎꯔꯛꯄꯗꯒꯤ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯤꯁꯛꯄꯤ ꯍꯦꯛ ꯄꯣꯛꯄ ꯊꯥ 6 ꯍꯥꯏꯔꯛꯄꯗ 5 ꯍꯥꯏꯔꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎ ꯑꯩꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯗꯧꯔꯤꯕ ꯅꯥꯎꯀꯣꯟꯕꯤꯔꯤꯕ ꯃꯥꯂꯦꯝ ꯏꯃꯥ ꯑꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯀꯔꯤ ꯇꯧꯈ꯭ꯔꯒꯦꯕ ꯍꯩ ꯑꯃ ꯀꯠꯈ꯭ꯔꯕ ꯂꯩ ꯑꯃ ꯃꯉꯣꯟꯗ ꯇꯝꯈ꯭ꯔꯕꯣ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟ ꯄꯤꯖꯈ꯭ꯔꯕꯣ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯃꯥꯡ ꯑꯁꯣꯏ ꯐꯠꯇ ꯍꯥꯎꯊꯤ ꯇꯧꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯋꯥꯔꯦꯗ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯍꯥꯏꯅ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯕ ꯏꯃꯥ ꯈꯥꯡ ꯀꯟꯕꯤ ꯍꯥꯏꯁꯤ ꯁꯩꯊꯥꯅꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯏꯃꯥꯗꯨꯒꯤ ꯂꯃꯟ ꯁꯤꯡꯖꯒꯦ ꯏꯃꯥ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯄꯦꯟꯊꯣꯛꯄ ꯐꯥꯎꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏꯅ ꯂꯩꯁꯥꯅꯝꯃꯤꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯅꯩꯀꯣ ꯃꯥꯂꯦꯝ ꯏꯃꯥꯗ ꯄ꯭ꯔꯤꯊꯤ ꯃꯇꯥꯗ ꯂꯥꯏꯕꯛ ꯀꯠꯂ ꯍꯧꯒꯠꯄꯩꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯀꯠꯂꯤꯅꯣ ꯑꯩꯈꯣꯏꯅ ꯀꯠꯂꯤꯗꯣ ꯃꯌꯥꯝꯅ ꯇꯧꯅꯩꯅ ꯑꯗꯨꯝ ꯇꯧꯔꯤꯔꯕ ꯃꯗꯨ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯅ ꯂꯩꯅꯔꯝꯒꯅꯦꯕ ꯍꯥꯏꯔꯤꯕ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝ ꯏꯃꯥ ꯈꯨꯔꯨꯝꯖꯩ ꯍꯦ ꯃꯥꯂꯦꯝ ꯂꯩꯕ ꯂꯩꯔꯦ ꯅꯟꯕꯤ ꯏꯃꯥ ꯁꯤꯗꯕꯤ ꯏꯃꯥ ꯇꯣꯜꯂꯕ ꯅꯆꯥꯅ ꯏꯃꯥꯒꯤ ꯉꯥꯂꯨ ꯈꯨꯌꯥ ꯀꯥꯗ ꯅꯆꯥꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯏꯃꯥ ꯅꯪꯒꯤ ꯅꯇꯝꯕꯥꯛꯇ ꯅꯆꯥꯅ ꯆꯦꯟ ꯆꯣꯡꯅ ꯀꯣꯏꯅ ꯁꯥꯟꯅꯗꯅ ꯂꯩꯇ ꯂꯥꯏꯔ ꯀꯣꯏꯅ ꯊꯤꯔꯤꯉꯩ ꯀꯣꯏꯅ ꯑꯩꯅ ꯁꯨ ꯅꯣꯝꯕ ꯀꯣꯏꯅ ꯆꯦꯜꯂꯤꯕ ꯃꯇꯝꯗ ꯏꯃꯥ ꯅꯆꯥꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯤꯒꯅꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕꯤꯒꯅꯣ ꯏꯃꯥ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯟꯕꯤꯒꯅꯣ ꯅꯆꯥꯅ ꯆꯠꯆꯔꯤꯕ ꯇꯧꯔꯨ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥ ꯅꯆꯥ ꯑꯐꯕ ꯄꯤꯅꯕꯤꯌꯨ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯃꯤꯀꯣꯛ ꯊꯣꯡꯕ ꯃꯤꯍꯦꯟꯕ ꯄꯤꯅꯕꯤꯌꯨꯅ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯕꯅꯤ ꯏꯃꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯆꯥꯕꯨ ꯃꯤꯀꯨꯞꯇ ꯊꯥꯗꯣꯛꯄꯤꯒꯅꯣ ꯏꯃꯥ ꯅꯪꯒꯤ ꯅꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯊꯝꯕꯤꯌꯨꯀꯣ ꯃꯤꯀꯨꯞꯇ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯏꯃꯥ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤꯅꯤ ꯑꯗꯣ ꯍꯥꯏꯅꯕ ꯂꯩ ꯑꯍꯟꯁꯤꯡꯅ ꯃꯃꯥꯒꯤ ꯃꯊꯥꯗ ꯀꯣꯜꯂꯤꯕ ꯃꯆꯥꯗꯣ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯅꯕꯨ ꯁꯣꯛꯄ ꯉꯝꯗꯦꯅ ꯍꯥꯏꯅꯔꯤ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯏꯃꯥꯗꯣ ꯃꯥꯂꯦꯝ ꯏꯃꯥꯁꯤꯗ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇꯅꯦꯕ ꯑꯩꯅ ꯉꯁꯤ ꯆꯦꯟ ꯆꯣꯡ ꯁꯥꯟꯅ ꯂꯩꯖꯔꯤꯁꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯒ ꯑꯩꯅ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕ ꯅꯆꯥꯅꯦ ꯑꯩꯁꯦ ꯏꯃꯥꯒꯤ ꯂꯃꯟꯁꯦ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯁꯤꯡꯒꯗꯕꯅꯣ ꯀꯔꯤ ꯇꯧꯔꯒ ꯏꯃꯥ ꯅꯪꯅ ꯄꯦꯟꯕꯤꯒꯗꯕꯅꯣ ꯑꯩ ꯅꯆꯥꯗꯤ ꯀꯔꯤꯝ ꯈꯪꯖꯗꯦ ꯏꯃꯥ ꯅꯆꯥꯗꯤ ꯇꯥꯏꯕꯪ ꯑꯄꯪꯕ ꯆꯪꯃꯥꯡ ꯆꯥꯕ ꯐꯤꯃꯥꯡꯁꯤꯒ ꯑꯄꯪꯕꯩꯗꯨ ꯑꯣꯏꯔꯨꯕꯅꯤ ꯏꯃꯥ ꯅꯆꯥꯗꯤ ꯏꯃꯥꯗ ꯄꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯖꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯏꯃꯥꯗ ꯄꯤꯔꯣꯏꯁꯦ ꯀꯩꯁꯨ ꯂꯩꯇꯦ ꯏꯃꯥꯗꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯒ ꯏꯃꯥ ꯅꯪꯅ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯅꯆꯥ ꯑꯩꯗꯤ ꯈꯪꯖꯗꯦ ꯑꯗꯨꯅ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯏꯃꯥ ꯇꯣꯜꯂꯕ ꯅꯆꯥꯅ ꯏꯃꯥ ꯅꯪꯒꯤ ꯉꯥꯎꯂꯨ ꯈꯨꯌꯥ ꯈꯥꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯂꯥꯏꯔꯤꯛ ꯂꯩꯐꯨꯜ ꯑꯁꯦ ꯏꯃꯥꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯁꯤ ꯂꯧꯖꯔꯒ ꯇꯣꯜꯂꯕ ꯅꯆꯥꯒꯤ ꯁꯃꯨ ꯈꯦꯂꯥꯏꯕꯛꯁꯦ ꯂꯥꯏꯕꯛꯇ ꯍꯥꯞꯆꯔꯦ ꯍꯥꯏꯔꯒ ꯅꯝꯖꯔꯒ ꯏꯃꯥ ꯃꯁꯤꯅ ꯇꯥꯏꯕꯪ ꯑꯆꯠ ꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯆꯤꯡꯉꯨ ꯈꯨꯌꯨꯝ ꯑꯃ ꯃꯉꯥꯟ ꯈꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯎꯠꯆꯔꯦ ꯍꯥꯏꯔꯒ ꯊꯦꯟꯖꯔꯒ ꯏꯃꯥ ꯅꯪꯒꯤ ꯂꯃꯟꯁꯤꯡꯕ ꯁꯛꯆꯒꯤꯀꯣ ꯏꯃꯥ ꯁꯤꯗꯗꯤ ꯏꯃꯥ ꯅꯪꯅ ꯍꯣꯏ ꯌꯥꯕꯒꯤ ꯊꯧꯖꯍꯟꯕꯤꯌꯨ ꯍꯦ ꯃꯥꯂꯦꯝ ꯂꯩꯕ ꯂꯩꯔꯦ ꯑꯗꯨꯅ ꯏꯃꯥ ꯁꯤꯗꯗꯤ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯏꯃꯥꯒꯤ ꯈꯣꯡꯌꯥꯒꯤ ꯎꯄꯨꯟꯗꯨꯅꯦ ꯈꯜꯂꯒ ꯑꯩꯅ ꯑꯍꯨꯝꯂꯛ ꯂꯧꯔꯒ ꯂꯥꯏꯕꯛꯇ ꯍꯥꯞꯄꯤꯁꯦ ꯑꯩ ꯐꯖꯕꯒꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯨꯝ ꯌꯦꯡꯉꯤ ꯑꯩꯅ ꯃꯤ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯎꯕ ꯃꯇꯝꯗ ꯃꯤꯅꯁꯨ ꯑꯩꯅꯁꯨ ꯀꯗꯥꯏꯗ ꯍꯥꯟꯅ ꯌꯦꯡꯉꯤ ꯃꯤꯗꯨꯒꯤ ꯂꯥꯏꯕꯛꯇ ꯍꯥꯟꯅ ꯍꯦꯛꯇ ꯎꯅꯤ ꯑꯩꯈꯣꯏ ꯑꯇꯩ ꯑꯝꯇ ꯌꯦꯡꯉꯣꯏꯀꯣ ꯂꯥꯏꯕꯛ ꯍꯥꯟꯅ ꯍꯦꯛꯇ ꯎꯒꯅꯤ ꯑꯗꯣ ꯃꯥꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯤꯕ ꯃꯤ ꯈꯪꯗꯦ ꯂꯥꯏ ꯈꯪꯗꯦ ꯇꯤꯟ ꯉꯥꯡ ꯈꯪꯗꯦ ꯑꯃ ꯃꯉꯥꯟ ꯅꯨꯃꯤꯠ ꯊꯥ ꯈꯪꯗꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩ ꯂꯥꯏꯕꯛꯇ ꯂꯩꯔꯤꯕꯗꯣ ꯎꯔꯒ ꯑꯩ ꯏꯃꯥꯒꯤ ꯂꯃꯟꯁꯤꯡꯕ ꯁꯛꯆꯒꯦꯅ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏ ꯂꯩꯌꯦꯅ ꯂꯥꯏ ꯄꯛꯑꯦꯅ ꯂꯥꯏꯄꯛ ꯑꯅ ꯍꯥꯏꯔꯤꯅꯤ ꯈꯠꯅ ꯆꯩꯅꯕ ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯄ ꯐꯥꯎꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯩꯔꯤꯕꯅꯤ ꯉꯥꯡꯉꯤꯕꯅꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯂꯨꯔꯕ ꯃꯐꯝꯁꯤꯗ ꯏꯃꯥꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯟꯁꯤ ꯂꯧꯔꯒ ꯊꯥꯡꯒꯠꯆꯔꯒ ꯏꯃꯥꯁꯤꯒꯤ ꯂꯃꯟꯁꯤꯡꯕꯨ ꯁꯛꯆꯒꯦꯅ ꯑꯩꯈꯣꯏ ꯈꯨꯔꯝꯖꯔꯒ ꯑꯗꯨꯗ ꯅꯝꯃꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯖꯕꯒꯤ ꯅꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯝꯃꯤꯁꯤ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯋꯥꯈꯜꯗꯣ ꯈꯟꯕꯤꯔꯤꯗꯣ ꯃꯗꯨ ꯈꯪꯗꯕꯩ ꯃꯣꯏ ꯈꯜꯂꯝꯃꯅꯤ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯇꯧꯁꯤ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯃꯇꯝꯗꯤ ꯐꯪꯗꯦ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯃꯔꯝꯗ ꯏꯃꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯍꯧꯗꯦ ꯑꯩ ꯌꯨꯝꯗ ꯅꯤꯡꯊꯧ ꯑꯃ ꯂꯩꯃ ꯑꯃ ꯃꯍꯥꯔꯥꯅꯤ ꯑꯃ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯒ ꯂꯥꯏ ꯑꯃ ꯇꯧ ꯉꯝꯕ ꯏꯄꯥ ꯑꯃ ꯏꯃꯥ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯋꯥꯕ ꯍꯥꯏꯕꯁꯦ ꯋꯥꯐꯝꯗꯤ ꯊꯣꯛꯇꯕꯅꯤꯀꯣ
wafam suktok thokti ikoi ningthau amagi leiba amagi maharani amagi ningthau amagi macha oiraga masu oiraga aina chara heli sibu ikai do aibo ningthau gi macha na bu chara hen mauna ba ado aina soirubadaga aina oktabadagi chara heli natam wari natam aina soibadagi hojik su yengbiyo dum aina hajari khudam aina hajarabda yamna maram oktaba haite oktaba auksannaba mama mapana haibi indaba macha do mama do mapa sak pijaningbra ima lupa manga da piwa hasu piring leite leite na mapa mama hairakani adu lairan ai na sina taba mis ubo yam leide ibu nang da thoki de hanjalan ko nang da kari tak siro na haiba macha du da du haiba ngam ai da mama mapa do kari wa khalam madake mango da kari phauram madake da adu ki matik thamoi da so khang ngam makta macha du ibu nang da chakita hala anoi na hari adu yang na so an ma haiba se adu macha du ya phaba kari no adu di macha du na mama mapa da haiba mama mapa da yara ka yara ro adu di mama na mapa na haiba macha in ma macha mo daga di ima du di ipa du daina ima ai sida tabam de ima na basing lai ai pa sam dang sari dang sangwa da biyo ai sku mam lai da chat ya da ba da mama mapa na haiba in ba maram ko macha daga di ima ima ibu ima di pa sam bo lai ti ni kam dau si ke fare fare nang tau da ya de ai kana de no hangu ro ke no tau ra ke ima du si ni ne ai gi dong ta mi ngon de puru de ne ko lai tra su adu ga macha ai gi dong da pi do ne kari gi nung si be ma yai da pi do ne ipaduna pirakkaneba aduba aina lamhelo uradi chama sangwa lai lupa tara da kunna piu habada leira sunu leite leite krai ke sanu de cho ta thora kane to aduna ikhoina ngasi oiris aduna ikhoina ngasi torise mayam puning chana duga koi gi kana gumana pakhan lan hai may waro bi ru sau bi ru ahan jing na cheirak podo pien da bagi nungai ta bagi moina cheirak pari ngang pari masa ni masu ne khallaga pada koi sinda pauta na khana bi ganu chaina bi ganu adu warau bi ganu ko mato ahan do mana khang da badagi hairapa masa ni masu ne khangdana khanjaraga mana hairapa ngang pani khan bi ru ai khoina tawada wa chumna dum jasi chatka da bodo tawada wa chumna dum jasi tarani nata mangani kuni thama ge ani sahi matung nata no mo suina ma wakanda o ai isa sina isu sina imau sina tawi se mara tawi se sumina phaine do ma sumi mani sak sak khomam sare no mo suina wakan tara kane ma madu chinni wari na ti nata ai tawi ba ai na tawi thabak to madu uraga moina hairaka do ne chinni wari na ti yaroi thabak na masak tak pa hai tare adu ai fajana thamoi sengna puchen sengna mayam chanminasi adai signal punamaksu tara tin mamatamda phi setpa matamda namai yepi yum dele su namai yep taba tawai din pawai besing di repi oi besing su yum palaba sing di mawi sing da chalaba lai ma sing da chalaba sing di khwang da phi set pi kanu phi sing khala phi set pi khwang da phi set pasi chanu ningon sing gakta na sabi sing gakta na phi set ka da bani maduda mauni lai sabi ni khang doi ni ada hojiki matam jati masiam sana da poni ko sana da matam jiki chawkhat pa miram gi mitok gi matau tamau de khonai si masi loi salai mang salai si mi gi din no mo no mo gi henkale ba koi din no mo no eng tarak pane akoi masen da lok senari ge da khanari mi tau tammi ge de koi se mi kha pol ha ba se mayam ji khandan na te ekoi bo ngak sadra de ekoi bo kana na ngak pi da doi no ai bo ai na ngak sendra na kana na ai bo ngak pi sen bi doi no do isa isa na irom dom lepa ngamba ngak saba ngamba kanangin pung na ligi thongjen chang na mingon de ni hairu dana hingba ngamba mioi mo sisini ni haijani ni adu matung ta ba su ekoi me punchal laga kari kari to bu ya ba apa nungai bagi maram da chakwa thorangi maram da kari to sige kamai to sige ha do kari mu phamatam sa ba le ka su ekoi wo lapiyo na ta ga yaw jo haira ko su koi so jan lak sa ge koi saru ya jara ge adu mayam na su angam bo na biu ekoi gi mai ge rom da ge su mayam ko gi atai te mai ge de punong sing ja angam ma thak te ekoi su kan ho na jara ke adu kari gamba mai ben sing sel se sing matam phang na tana kari gamba tam da wari ngang le bi ke no sumai ge balon ge maram da ko pata ge maram da ade apa pata ge maram da sa khot pe ya maram da khanan nei na daga kari to sige khonai se mutum kan sige maitai ekoi se maitai oina mutum fazana kawai hin sige ha do ekoi mayam punna hona bi na daga di ama kaktana di ngamana to apun mana panggan ni sidi mayam mi thabang ni na mayam oi batai mayam tana batai mayam sa ni na to ni batai ko ngasi gidi matam ju thengjala badina swaita sum loisala ji ko di mayam pura